Karigumba Meekhal asida Mai Paklabadi Manipur thokliba Irangsigi waroisin puraktuna tangdu leitaba lamdam ama oinaba hotnabada achouba thoudang lougani haina Outer Manipur candidate anina Phongdorakli. Wafam masi Outer Manipur NPF candidate Timothy Jimmick amasung independent BDF khojon ngase Outer Manipur parliamentary constituency da pangtokhiba anishuba phase ke Lok Sabha Meekhal ga mari lainana phongdokhibani. Hiramasi majang da any life na phonglokpa pau amada NPF BDF Timothy Jimmick na hai Mahaki Manipura Housing Quaidi Matok Tariba say Tangdu Leitaba Fibum ama Puraknaba Miam Mahosagi Punsida Himbane Mahak Chalu Mafam Sing that Miam Aduma Waroisin Sanake Maduda Makoina Parniba say Housing thokliba Irangsigi waroishin Purakpa Amade Chaukat lamdam ama Henbane Karigumba Handaki Meekhal asida Mahakna Mai Paklabadi High River Isu Ani asida Akanaba Midang Tamduna Miam with the Maktabak Taubane Akaknaba Furuki Wakalon Tadokuna Manipur Miami Oiba Tabakta Hain medium Changani Haina Timothy Jimina Makataki Amarom da independent BDF Khojona Hai North East region as a Quadi Watok Labor Mafam Abane political lamda Kang Haidaba Miyoi Amade Miam Gimhut Singna Lamdam Asegi the Mug Low River Thoudang as a Miam Punging Pelhan Bangam the Bahibadu Oi Miam Yaifa Tauranga Marine Lainaba activist Amoina Horakum Badamna Miam with the Mug Angamba Thoudang Loge Haibagi Wakalonda political lam the Kong Tanzanapane Manipura Housing Akan Median Jambi Matong Tariba say Mamang Jahi May Tang Humdagi Torakiba Irang Asidi Jahi Ama Pharaklaba Irangsigi Loshinaba Center Amasong State Government at Tabok Packet Pagi Mitada Asi Libactibani Madam Aduna Handaki Meekhal asida Karigumba Mahana Mai Paklabadi Manipura thokliba Irangsigi waroishin Puraknaba Hotnabada Maru Eba thoudang lougani haina Phongna Makatana Phongdokhi